ꯈꯨꯗꯣꯜꯒꯤ ꯑꯍꯥꯟꯕꯗ ꯂꯧꯈꯠꯆꯔꯤꯕ ꯃꯈꯜ ꯃꯊꯦꯜꯒꯤ ꯏꯁꯩ ꯈꯨꯗꯣꯜꯒꯤ ꯑꯍꯥꯟꯕꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯏꯁꯩ ꯍꯨꯝꯗꯣꯛꯈꯔꯦ ꯍꯥꯏꯅ ꯁꯩꯍꯧꯔꯤꯕ ꯏꯁꯩ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯑꯃꯔꯖꯤꯠ ꯂꯧꯔꯦꯝꯕꯝꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯈꯤꯕ ꯏꯁꯩꯅꯤ ꯍꯨꯝꯗꯣꯛꯈꯔꯦ ꯍꯥꯏꯅ ꯁꯩꯍꯧꯔꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯩ ꯍꯨꯝꯗꯣꯛꯈꯔꯦ ꯅꯨꯡꯁꯤꯕꯕꯨ ꯏꯐꯝꯗꯩ ꯃꯥꯏꯀꯩ ꯈꯪꯗꯅ ꯂꯣꯏꯁꯤꯟꯈꯔꯦ ꯋꯥꯔꯤ ꯑꯃ ꯍꯧꯕꯒ ꯂꯣꯏꯁꯤꯟꯐꯝ ꯈꯪꯗꯅ ꯊꯦꯡꯅꯔꯔꯣꯏ ꯀꯧꯅꯔꯔꯣꯏ ꯈꯟꯅ ꯂꯩꯊꯣꯛꯈ꯭ꯔꯕꯅꯤ ꯎꯅꯔꯔꯣꯏ ꯀꯧꯅꯔꯔꯣꯏ ꯈꯟꯅ ꯂꯩꯊꯣꯛꯈ꯭ꯔꯕꯅꯤ ꯊꯥꯖꯕꯁꯨ ꯊꯝꯂꯨꯅꯨ ꯀꯥꯏꯅꯔꯒ ꯋꯥꯕꯅꯤ ꯅꯨꯡꯁꯤꯕꯁꯨ ꯊꯝꯒꯅꯨ ꯀꯥꯏꯅꯔꯒ ꯋꯥꯕꯅꯤ ꯈꯟꯊꯔꯣ ꯈꯜꯍꯧꯔꯣ ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩꯗ ꯈꯟꯊꯔꯣ ꯈꯜꯍꯧꯔో ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯊꯃꯣꯏꯒ ꯑꯩꯒꯤ ꯊꯃꯣꯏꯒ ꯇꯥꯏꯁꯤꯟꯅꯕ ꯌꯥꯔꯣꯏ ꯃꯄꯣꯛꯁꯤꯃꯒꯤ ꯑꯩꯒꯤ ꯂꯝꯕꯤꯒ ꯅꯪꯒꯤ ꯂꯝꯕꯤꯒ ꯆꯠꯃꯤꯟꯅꯕ ꯌꯥꯔꯣꯏ ꯃꯄꯣꯛꯁꯤꯃꯒꯤ ꯂꯥꯞꯊꯣꯛꯍꯧꯔꯗꯔꯥ ꯀꯥꯏꯅꯍꯧꯔꯗꯔꯥ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯂꯃꯈꯥꯡꯗ ꯃꯥꯡꯂꯕ ꯑꯩꯒꯤ ꯃꯄꯣꯛꯁꯤꯗ ꯅꯪ ꯇꯝꯂꯝꯗꯔꯦ ꯊꯥꯖꯕ ꯊꯝꯂꯨꯅꯨ ꯀꯥꯏꯅꯔꯒ ꯋꯥꯕꯅꯤ ꯅꯨꯡꯁꯤꯕ ꯊꯝꯂꯨꯅꯨ ꯀꯥꯏꯅꯔꯒ ꯋꯥꯕꯅꯤ ꯈꯟꯊꯔꯣ ꯈꯜꯍꯧꯔꯣ ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩꯗ ꯈꯟꯊꯔꯣ ꯈꯜꯍꯧꯔꯣ ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩꯗ ꯍꯨꯝꯗꯣꯛꯈꯔꯦ ꯅꯨꯡꯁꯤꯕꯕꯨ ꯏꯐꯝꯗꯩ ꯃꯥꯏꯀꯩ ꯈꯪꯗꯅ ꯂꯣꯏꯁꯤꯟꯈꯔꯦ ꯋꯥꯔꯤ ꯑꯃ ꯍꯧꯕꯒ ꯂꯣꯏꯁꯤꯟꯐꯝ ꯈꯪꯗꯅ
ꯑꯅꯤꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕ ꯏꯁꯩ ꯉꯥꯎꯏ ꯁꯣꯟꯅꯔꯤꯕ ꯍꯥꯏꯅ ꯁꯩꯍꯧꯔꯤꯕ ꯏꯁꯩꯅꯤ ꯏꯁꯩꯁꯤꯕꯨ ꯁꯛꯄꯤꯔꯤꯕ ꯁꯣꯐꯤꯌꯥ ꯈꯨꯗꯣꯜ ꯇꯧꯖꯔꯤ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ morning, sir. Morning. Show
ट्रान्सफर सोइदन लाने हा सेंगबेरा ꯈꯨꯗꯣꯜꯒꯤ ꯑꯍꯨꯝꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕ ꯏꯁꯩ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗ ꯍꯥꯏꯅ ꯁꯩꯍꯧꯔꯤꯕ ꯏꯁꯩꯅꯤ ꯏꯁꯩꯁꯤꯕꯨ ꯁꯛꯄꯤꯔꯤꯕ ꯁ꯭ꯋꯥꯃꯤ ꯀꯨꯃꯥꯔ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯅꯪꯒꯤ ꯊꯃꯣꯏꯅ ꯅꯪꯒꯤ ꯑꯣꯏꯈꯤꯕꯗ ꯑꯩꯗꯤ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯍꯧꯔꯣꯏ ꯑꯩꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗꯗꯤ ꯅꯪꯗꯤ ꯑꯩꯕꯨ ꯌꯦꯡꯕ ꯉꯝꯍꯧꯒꯗꯔꯥ ꯅꯪꯗꯤ ꯑꯩꯕꯨ ꯌꯦꯡꯕ ꯉꯝꯍꯧꯒꯗꯔꯥ ꯁꯤꯗ ꯂꯩꯇ꯭ꯔꯦ ꯅꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯑꯩꯒꯤ ꯏꯃꯤꯠꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯃꯥꯂꯦꯝꯁꯤꯗ ꯂꯩꯇ꯭ꯔꯦ ꯅꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯑꯩꯒꯤ ꯏꯃꯤꯠꯁꯤda ꯑꯩꯒꯤ ꯊꯃꯣꯏꯁꯤda ꯂꯥꯟꯁꯨ ꯇꯥꯏꯕꯪꯁꯨ ꯅꯪꯇ ꯃꯉꯥꯏꯔꯦ ꯑꯣꯏꯔꯦ ꯑꯉꯥꯎꯕ ꯅꯨꯡꯁꯤꯅꯀꯥꯗ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗ ꯑꯩꯗꯤ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯍꯧꯔꯣꯏ ꯑꯩꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗꯗꯤ ꯅꯪꯗꯤ ꯑꯩꯕꯨ ꯌꯦꯡꯕ ꯉꯝꯍꯧꯒꯗꯔꯥ
bahen man khibana soi khiba yauraklaba ngakpiu koibu nangi thamoira nungsi bahen man khibana soi khiba yauraklaba ngakpiu koibu nangi thamoira landaba ngamdaba miyoi mapokni khandopiu nungsibani haina nangna migi oikhibada nangna migi oikhibada aidi nangbu yengba ngamhauroi aina migi oikhibadadi aina migi oikhibadadi nangdi aibu yengba ngamhaugadara nangdi aibu yengba ngamhaugadara nangdi aibu yengba ngamhaugadara Hingbangi mahabu, kang bangam loy punshigi.
Bồi ninh lui tai băng hek ta oi rammi tai băng oi ra bồi ninh lui mang lan hek ta oi rammi tung daga lep la bồi ninh lui tung han do na yeng lui kana mata lay ram dare kana mata lay ram dare Hando na yeng
ꯅꯨꯡꯁꯤꯕꯅꯤ Hanana thagachari ngasigi lanthokchariba makhal mathel isaising tabiriba amadi mijang tabiriba pumnawangpo hanana thagachari ngasigi Inspector Tayagi anauba episode listing amaga chamnga subna mari suba tangkak lanthokchanabagi pungjadu yoksilakpaga loinana makhal mathel isai asigi page asi losinbagi ayabadu lawjagi Matangi page ta YouTube ta laibiri singna matangi page ta lakpiyo Inspector Tayagi anauba episode saru yaminasi pumnawangpo amukahana kurumjari